Mayam Boham with the Kali Rivitaram of Shadi, as is who Mayam with the Motherpur, the Lacharipa, movie a Sigma Magna. Christopher. Movie a C 2023 movie, Aduga, crime thriller category movie. Movies la Pangba, MDB rating na 5.9. Movies da Todo Hetona, Saktam la Kivasing Marakta, Christopher ke Saktam da Mamuthi, Asmini ke Saktam da Aditi Ravi, Advocate Amina Ismail ke Saktam da Aishwarya Lakshmi. Lady Police Officer Sulekha ki Saktam da Amala Paul, Sitaram Trimuti ki Saktam da Binay Rai, SP Betriville ki Saktam da na R. Sarat Kumar, Home Secretary Bina Mariam ki Saktam da na Sneha, Police Officer George Kotarakan ki Saktam da na Sain Tom Chako, Asina Chingmang Aktani. Movie ki Director na B. Unnikrishnan, Producers who B. Unnikrishnan, Aroma Mohan. Movie ki budget na 18.7 crores. Movie si Malayalam movie amani. Movie si ko liba matamda karigumba soy ki balan ki bayaw bataraga so mayam nga pigani. Movie si ki hope ki senda khona Tiruvananthapuram da leba Central Jail ki silnama upa phangi. Mafam adula Hari Kumar ko ba jailer adu ngasi retirement ta banu bit tare aduka mahaki post adu sinna bidamta saji ko ba officer malalame. Numit asida superintendent ani si post sinabani. Aduka mahak thara libasina Avinash hariba officer sina tharakani. Hari Kumar na Saji the Haraglipasi, Avinash Sarna Mahaki the Mata, Mating Pangi. Mahaki, retirement of Pamata Masida, Mahana Fanga the Basempa Dudaki, Sarum Mangathona Panglivani. Mahaki retirement Panasi, Yamna Wana Pangli Hadun Haraki. Madigdi, Harikumana, Sajibu, Mafamatur Leba, Paduk Tabanupamabo, Unapala Hali. Makoini, Unapala Pamata Maduda, Harikumana Saji the Haraglipasi, Aishakram Matunda, Mafamasira Leba, Pado was it. Mahapu awat apa amtal hem bayaroi mahaki damota phazan esi hem bigadamni mahaki apa pamba pot bigadabani adugo yung mahati jail leiba chai sing sadabani mahana sariba thakliba sengasi jail gi mapandagi loina law pangaktani mahagasi yamna sathiba criminal amani adugo mahak jail asigi manungda leina mapanda mahana tawningba kusi tawbangamlibani haibidi mahaki mi kayamarum chaithoktuna leiribani Madigdi Hari Kumar Sajibo Trimuti Hariba criminal Aduga Ona Halame Aduga Mafamadra Yorpom Matamaduda Hari Kumar Saji Yasi Ekoi Mini Hadun Haraki Nanam Hapo Tazabayabani Hadun Suhari Madigdi Sajina Trimuti Haribana Paduda Chithiama Pirame Aduga Chithi Sida Makoyi ADGP Avinash Sarna Mangoda Iragli Basina Saji Haribana Pase Ekoi Mini Nanam Hapo Tazabayagani Madigdi Trimurtina Muksaji the Haralipasana, Kaligumba Nanga Wala Palepetorakaso, Angon Haro, and a ready piggy hydra, Somlakanda, criminal Aduna Oina, superintendent to the hydro leramli. Madigdi Equina, Takaragi, Mamangi, what is the Wafangi, Toliba, Tokuk Singasi, Cosita Tolibani, Cosita Labor Police Station Amada, Mapamaduda, Mia Jalabi Nupiamba, Makoyi Yumtanga Bada Labor, Nupimasa Ani Mangre Havigi, missing report people aglame. Makoi ani edugi marakta machi edugi maminga sina vidya kawi aduga mahagase scooter tharoduna sana bathangna bathenbagi thabak tawe hadun harake habidi Swiggy Zomato gumba company amda thabak tawe hadun harake aduga manawnu piduna kavita kawi aduga mahagasena class 7 tamli hadun harake madigdi nupidra makhata aduna policing adura harakli basna makoi machimna wani si yamna nusina lei makoi gi na habida kanam leitre aduga Kavita na tuition halapa matamadra mahake macheduna mahapu lorduna yumda he podra lakpani madigdi mafamadura police adura phone amlaki phone adu pakaluba matamda police adu su mafamadura hatu mahake mi kharaga mafamadure tholaki makoina satpa adura nupi tu su yauji haiduna makoina police ki gari tuda nupi tu su hawladuna poduna lakhi madigdi makoisu mafamadalale mafamadura lakpa matamadura Vidyana Thoduna food delivery Toriba, scooter the heavy scooty today. Mafamadu accident took to the Tadra lady, out of a helmet and so Mafamadu Tadra Liramli. Todo the Mata the information period of the Pasna, Vidyagi, counselor with Liramli. Madigdi, police officer to Masiki, Wafam Singasi, Maki, senior to the Pop Tamle, Matudi. Mafamasida, Nupiani Eduki, accident of Mali, Adu Makogi Machadari, Mafamasida Tadra lady. Quali Luripo Wafam Habataragadi, Nupiani to the Mafam Masirate, Kalai the Sakrabno Kang the Hydra Harake, Makubu Kanagumam Nafartana, Purto Sakrabra Natrakana, Mafam City Hospital Sakrabasala. Aduga Makoina accident Holy Pasagasi, Makoyi Mayuma to the gate, Kilometer Ani Mula Pasagatani, Aduga Quena Hospital so,
एक्सीडेंट थोपगी मतंगदा हंगलुबा मतंदा एक्सीडेंट थोपगी रिपोर्ट अमता लाक्ते हाइदुना हारखी मदगिदी मथंगी नुमिता जंगलदा नुपी अनी अमगी बॉडी तादुना लिरमले अदुगा बॉडी अदुसो यामना थीना ओटपी नैबिरबा मतुंगदा हाटखिबनी मखोइबु रेप तौबा याबा तौरबा मतुंगदा मखोइबु हातोपिगिबनी मसिदा मसी अदुदी सिरे अदुबु क्लास 7 तमलिबा कविता हरिबा अंगा अदुदी माग यामना क्रिटिकल ओइबा फिबमदा हॉस्पिटलाइज तौदुना लेरि हाइदुना हारखी मतौ करमना थौदोसि थोखिबनो हाइबा मतमदा नुमिदांग अदुदा विद्याना महाकी मनाउ नुपीदबो ट्यूशनदगी लौरतुना हलपा मतम अदुदा थौदोसि थोखिबनी मफम अदुदा मीडियागी मी कैमरा चलाले अदुगा पुलिस कैमरा चलाले पुलिसिंग अदुना विद्यागी डेड बॉडी अदु पोस्टमार्टम तौनबगीदमता थाखरे अदुगा सोमला कंदना क्रिटिकल कंडीशन अदुदा महाकी मनाउ नुपी कविता अदु हॉस्पिटल अदुदा लेरि मसिगी वफम असे मफम अदुदा लेरिबा मीसिंग अदुदी तारुबा मतमदा यामना सावबा अमसुंग खामबा ngamnadaba haibdo ore social media amasung media kamarum tso masi wafam ase loina phongdolakduna leiri makoi sing asiri aina tandi pigatamnati makoi bu khutak hat kadamni haiduna mafam adu leiriba mipum khudemana social media da mahak ya pamba mosing adu phongdolakduna lerimli mafam adu leiriba mi sing aduna saunabagi mong aduda kochi aduda leiriba cm aduna makoi bu yamna phajaba medical facility pige amasung pasanungsa changmu khudebak loina सिजनरतुना मखोई थवाई कनब होनागनि हादुना हारखि अमुबुदि लेबक थिबदि सिक्रे अदुबो मनाउ नुपीदुबुदि एखोइना कनगनि हादुना हारखि अदुगा मसिगी केस असिबु इन्वेस्टिगेशन तौना बैदमता क्रिस्टोफर हारिबा पुलिस ऑफिसर सिरा सिनारि हादुना मयामदा लौथोखि मदगिदि क्रिस्टोफर सो हॉस्पिटल लालमे हॉस्पिटल दुरा लापम मतमदुदा कविता की काउंसलर दु थेंगरमे मसिदुबुदि लेकिद्रे काउंसलर दुना मखोई इमुंग मनुंगे मरमदा सोमलाकंदा क्रिस्टोफर दा लोइन तमदुना लिरमले क्रिस्टोफर सो महा कविता उनब चंगे क्रिस्टोफर सो महा कविता की मनाता चंगप मतमदा कविता दा सोलिब मोंग द उरब मतमदा महा थवा यामना नुंगाइरमदे नुपी मसादुगी ममाइदा याखुन क्यामनु सुतारमली अदुगा यामना तमथिना सु सोक्तन लेरमली मदगिदि क्रिस्टोफर सो नुपी मसादुगी मनाता चंगचलक्तुना महा के लेंबांदा पोप पोप अहुमलक थारमी महाना असुम थारिबसे नुपी मसादुगी लमन खुंबिगनि हादुना महाना असमना तौरिबनी असमना तौबगी ममाना वरी लेरी मतम खरगी मतुंगदा कोची दुदा थोखिबा रेप केस दुदा चेनरिबा सुदीप राजन अमसुंग महाकी ममानबसिंग अदु पुलिसिंग अदुना फारे हादुना टीवी की पावदा फोंदोरकी अमसुंग सोशल मीडिया दा वावा लारकी मसिदा तालिबसना विद्या बोजन महांदुना हातखिबा अमसुंग क्लास 3 तंगालिबे कविता पुना रेप तौबिरदना हॉस्पिटलाइज तौहनखिबा मिसिंग अदु फारे हादुना मयामदी मखोई बुहाथोक्रसे हादुना सावबन रोइख्रे सुदीप राजन हारिबा नुपासिदि यामना पावरफुल ओइबा मिसक अमगी मचाना पावरमी मरमदुना पुलिसना महाबो इंट्रोगेशन तौनबैदमक्ता पोरपा मतमदा मागति मफम अदुला सक ताकतुना लेरमली मतौदुदा मफम अदुला लेरिबा पुलिसिंग अदुना मंगोदा खुद थागे तौब मतमदा माना यामना उसितना हाइरिबसे खुद थादबिदा वादो यामना निथिजना nganglase हादुना हारखि फरे अदु तरगदि नंगना ngangliलिबा नंगना सनिंगनिबसिंग अदु निथिजना हारो अखोइदा मतम मांगनगनु हादुना पुलिसिंग अदुना हारि विद्या हरिबनि पी मसासना नखोगी नेमदा पिज्जा डिलीवरी तौबा लालमे मदुगी सीसीटीवी फुटेज सिंग अदु अखोना लोइना फखंगले मागी मरमदा अखोना मखोई कंपनी दुदा हंगलुबदगी नंगी इंफॉर्मेशन सिंग असि लोइना खंगखेबनि ममाथक्ता नंगसु महाका खना चेनबा कयामनु थोकरे हाबकी पावसे फंगे आदुन हरि मदुदा सोमनाकंदा सुदीप राजन हरलिबसना महाना मी उसितबगी महाबो अइन हालिबनि हादुन हरखि अदुदा कविता बुसु नखोइना हालिबसना कइगिनो हादुन हरकपु मतमदा अखोना महाबो हाकने हादुना प्लान तौबो नुमिदतुदा मागति मागे मनाउनु पीदो पुदुना लाकपना मरम मोयदुना मनाउनु पीदसु यावखिबनि हादुन हरखि मदा सुदीप राजन हरलिबसना विद्यासु अइगी युमदा पिज्जा डिलीवरी तौबा लालमे अदुगा अखोइनि खनरे माग युमदा सकखिबा मतम अदुदा अखोइना हाकपो क्वेश्चन सेनखिबनि माना मनाउनु पीदो ट्यूशनदगी लवदुना चक्रबा मतम अदुदा अखोइना मागकी गारीदुदा एम्बुलेंस अमा पुरगा थोमजले अदुगा महापो अखोइना एम्बुलेंस अदुगी मनुंगदा हापचलदुना अखोइना महापो इजन महले अमसुंग मागे मनाउनु पीदसु इजन महलदुना हातोगा पुना जंगलमदा लंगसलमबनि हादुना हरखि मतांग असिदा अखोइना गारी मनुंग अदुदा मखोइना मतौ करमना नुपी मचानी दबो इजन महंखि हाबसगी मतांग असि फ्लैशबैक की सिनोइना अखोइदा उलगली सोमकंदा क्रिस्टोफर हाइबनो पासिदि मी यमता बोलेम थादे करिगुंबा मरा लेबा तारगदि हाइबदि नुपीदा करिगुंबा क्राइम तौबा तारगदि महाक्ति मी यदुबो एनकाउंटर तौदुना हेता हातोकपा मिसकबनि मरमदुना महाना प्लान अमा सेट तौखि अदुगा सुदीप राजन अमसुंग महाके मनबसिंग अदु क्राइम सीन अदुदा पोरक्तुना सीन अदुबु रिक्रिएट तौनबैदमता हरखि असुम तौदुना मफम अदुदा हाइबदि क्राइम सीन अदुदा लापम मतम अदुदा मफम अदुदा पुलिसिंग मयाम थोमतलखि
ꯃꯐꯝ ꯑꯗꯨꯗ ꯁꯨꯗꯤꯞ ꯔꯥꯖꯟꯒꯤ ꯃꯄꯥꯗꯨꯁꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯆꯪꯉꯛꯄꯗꯨꯗꯤ ꯊꯦꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯆꯪꯒꯦ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯅ ꯃꯄꯥꯗꯨꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯃꯍꯥꯛꯀ ꯌꯥꯅꯕ ꯃꯤ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯒꯦꯁꯨ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯋꯥꯗꯣ ꯍꯥꯏꯍꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯈ꯭ꯔꯤꯁꯇꯣꯐꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯣꯂꯤꯛꯁꯤꯡ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯕ ꯔꯥꯖꯦꯟꯗ꯭ꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯙꯤꯔ ꯔꯥꯖꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯇꯒꯤ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯊꯥꯖꯕ ꯐꯥꯎꯔꯛꯈꯤ ꯀꯣꯟꯅ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯗꯕꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯈꯨꯗꯛꯇ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯃꯗꯨꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯈꯤꯕ ꯍꯥꯏꯕꯗꯤ एनकाउंटर असिदा चेनखिबा क्रिस्टोफर मरमदा इंक्वायरी तौहलतुना मखोयदा रिपोर्ट सबमिट तौनबैदमक्ता हारखि असम तौदुना सीएमना क्रिस्टोफर की मथक्ता इंक्वायरी तौब हरखि इंक्वायरी तौरप मतम अदुदा होम सेक्रेटरी ओइरबा बिना हारिबा नुपीसिना क्रिस्टोफर बु सस्पेंड तौनबैदमक्ता हारखि अदुगा महाल हारलिबसि पुलिस अमना मी हातपगि थौंग असि मसिना अहानबा नक्ति हादुना सो हारखि मदा सीएमना हारलिबसिना महाकु हौजिक सस्पेंड तौब यारबै महाकु मयामना सपोर्ट तौरि प्रजा मैम महाबू हेरोने हाइरी बोस कुदरे करीगुब अखोना महाबू सस्पेंड तौर तारगदी अखोई फिवम तारो हाइरकी मथक्तगी प्रेशर कयामरम लाकनी महाबू लीप ओइना थादोख्रसे हाइरकी सुटी पीख्रसे मतम खरा हाइरई एंक्वायरी तौरिङै मतम अदुदा महाबू सुटी थादोख्रो हाइरकी अदुगा होम सेक्रेटरीना मसिगी केस असिबु एडीजीपी अस्करना येंसनबैदमक्ता हाइरकी अदुगा केस असि रेप केस ओइबना मरम ओइदुना मसिगी इन्वेस्टिगेशन ऑफिसर असि नुपी अमा ओहनसि महाकी इमोशनल सेंटिमेंट्स खर यावनबा हाइदुना हारखि डीएसपी दुना हारलिबा वफमसिंग अदु सामनाकंदा सीएम अमसुंग होम सेक्रेटरी दुना याकी अदुगा सामनाकंदना एडीजीपी अस्करना सुलेखाबु महाकी मनाक्ता कौखि अदुगा केस असिबु इन्वेस्टिगेशन तौदुरिबसना सुलेखा हारिबा लेडी ऑफिसर सिना तौदुरिबनी मदिगिदी एडीजीपी दुना हारलिबसना मसिगी इन्वेस्टिगेशन तौबो मतमदा यामना फेयर अमसुंग ट्रांसपेरेंट ओइगदबनि हाइदुना हारखि सामनाकंदना सुलेखाना महाकी टीम अदुदा हारलिबसना अखोना इंक्वायरी से लुरक्लबा मतुंगदा क्रिस्टोफर से मराले हाइबसिनी अखोना उतरिबसि मरमदि महाना तौरिबसि आइनगी मतुंग इनदि यामना यादबा थबक अमनि अदुगा महाना मरालेबा मी अमबु हेक्ता आइनगी ममांगला पुथोक्तबिदा महाना दंदी पीबसिदि पुरा विजिलेंटी अमना तौगदबा थबकनि अदुगा मसि आइनना यादे हाइदुना हारखि महाकी मरमदा खंगे हाइबा तारगदि अखोना क्रिस्टोफर की हिस्ट्री से हाना खंगदबा यादे हाइदुना हारई मदिगदि मफम अदु लेबा सीनियर ऑफिसर अमना ममाथकि मतमदा क्रिस्टोफर की पुंसीदा थोकिबा थोदोकसिंग अदुगी मतांगदा असम लीबा हौरई ममांगी मतमदा केरलादा हिंदू मुस्लिम खनबा मतम अदुदा मफम अदुदा यामना चावबा इरांग अमा थोखि इरांग अदुगी चांस लौदना मफम अदुदा नुपा अनि अमा क्रिस्टोफर की मयुमदा लाखि मतम अदुदा क्रिस्टोफर की मपा अमसुंग क्रिस्टोफरसु युम अदुदा लेतबना मरम ओइदुना नुपा अनि दु युम अदुदा चंगई युम अदुदा मखोइना फुसापुदा चंगखि अदुगा थोंगला चुलतना क्रिस्टोफर की मसी अमसुंग ममा अदुबु इज्जत मंगलमी मदुगी मतुंगदा मखोई ओटपा याबा ओले मदुगा मखोई ग्यान तान थोली मदुगी मतुंगदा क्रिस्टोफर की मपादो लालमी क्रिस्टोफर की मपाना थोलिबा मतौ उरबा मतमदा नखोई कनानो हाइदुना हापा मतमदा थोलिबा थौदोदो मखोइना खुमजिनबैदमक्ता क्रिस्टोफर की मपादसु मफम मदुदा फुरदुना हाटखि मदु लोइरबा मतुंगदा क्रिस्टोफर की मपादसु इमुंग अदुदा पुसलक्तुना माकी नुपीगा लोइना मचा नुपीदुगा पुन्ना युम मदुबु मै थादोक्लमी युम थादोक्पा लोइरबा मतुंगदा मखोई मफम अदुगी चेनखि केरला थोलिबा कम्युनल की रायोचिंग हाइबदि खना चैनबसिंग अदुबु थिंगनबैदमक्ता सीएम ने यामना अफावबा पुलिस ऑफिसर एनकाउंटर स्पेशलिस्ट अमा नेखि महाकी ममिंग असना एसपी बेट्रिबेल कवि माना मफम अदुदा असोक अफन कयामरम लैरिबसिंग अदुबु मफम अमदा सेफ तौनबैदमक्ता मिसिंग अदुबु हिदाक लांथक तैबिरदुना हिदाक लांथक पिजरदुना मखोइगी मेडिकल चेकअप तौरदुना अतोप मफम अमदा सेफ तौनबैदमक्ता मफम अदुदा महाकी मिसिंग अदुदा अरेंज तौहलमी तंजादुर मफम अदुदा क्रिमिनल अनि दुसु लाखे मफम अदुदा मखोइसु मयाम मरगदुर लोलदुना मखोइसु कम्युनल राइट उदुरा सोकनी अखोइबसु अतोप मफमदा सेफ तौबदि यावगे हादुना मखोइसु मी म्याम लेपदुर यावसलकी मफम अदुदा इखंग खावदा नुपा मचा अमा थांग पायदुना चोंगसलई मतो अदुदा एसपी दुना नुपा मचादुबु फाखि नुपा मचा से अतै कनामतो ओरमद्रे क्रिस्टोफर ओइदुना लेरमली
ꯄꯨꯂꯤꯁ ꯑꯗꯨꯅ ꯀ꯭ꯔꯤꯁꯇꯣꯐꯔꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯃꯅꯨꯡꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯆꯦ ꯑꯗꯨꯗꯤ ꯐꯤꯕꯝ ꯀꯥꯏꯅ ꯃꯐꯤ ꯃꯔꯣꯜ ꯌꯥꯎꯗꯅ ꯂꯩꯔꯝꯂꯤ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯄꯨꯟꯅ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ SP ꯕꯦꯇ꯭ꯔꯤꯕꯦꯜꯅ ꯀ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯄꯥꯝꯂꯣꯝꯗ ꯑꯍꯨꯝꯂꯛ ꯄꯨꯞ ꯊꯥꯔꯝꯃꯤ ꯃꯁꯤꯅꯤ ꯃꯃꯥꯡꯗ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯔꯦꯞ ꯀꯦꯁꯇ ꯚꯤꯛꯇꯤꯝ ꯑꯣꯏꯈ꯭ꯔꯕꯤ ꯀꯕꯤꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀꯤ ꯃꯄꯥꯝꯂꯣꯝꯗ ꯄꯨꯞ ꯑꯍꯨꯝꯂꯛ ꯊꯥꯈꯤꯕꯗꯨ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯍꯤꯡꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ ꯃꯇꯧ ꯑꯗꯨꯗ SP ꯕꯦꯇ꯭ꯔꯤꯕꯦꯜꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯇꯨꯅ ꯍꯥꯠꯈꯤ SP ꯕꯦꯇ꯭ꯔꯤꯕꯦꯜꯅ ꯄꯋꯥꯔ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯇꯣꯐꯔꯁꯨ IPS ꯑꯣꯏꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯛꯇꯨꯅ IPS ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯀ꯭ꯔꯤꯁꯇꯣꯐꯔꯅ IPS ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯄꯣꯁꯇꯤꯡ ꯑꯁꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯕꯤꯖꯥꯄꯨꯔ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯗꯣꯔꯛꯈꯤ ꯍꯥꯏꯕꯗꯤ ꯐꯥꯅ ꯄꯨꯅꯕ ꯉꯝꯃꯛꯇꯕ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯔꯛꯄ ꯍꯥꯠꯅꯤꯡꯕ ꯍꯥꯠꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯇꯣꯐꯔꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯗꯨꯅ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯇꯦꯝꯊꯣꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯔꯦꯞ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯇꯣꯐꯔ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯈꯨꯗꯛꯇ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯇꯨꯅ ꯗꯟꯗꯤ ꯄꯤꯔꯝꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯑꯣꯐꯤꯁꯔ ꯏꯁꯃꯥꯏꯜꯅ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅꯤ ꯄꯥꯔꯗꯨꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯦꯝꯊꯣꯛꯈꯤ ꯂꯣꯏꯅ ꯃꯨꯊꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯤꯁꯇꯣꯐꯔ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯍꯦꯔꯣ ꯍꯥꯏꯕꯁꯤ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ IPS ꯑꯣꯐꯤꯁꯔ ꯑꯚꯤꯂꯥꯁꯄꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯁꯨ ꯁꯨꯂꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯚꯤꯂꯥꯁꯅ ꯁꯨꯂꯦꯈꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀ꯭ꯔꯤꯁꯇꯣꯐꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯗꯥꯝ ꯕꯤꯅꯥꯒ ꯎꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯎꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯁꯨꯂꯦꯈꯥꯒ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ 1998ꯀꯤ ꯃꯇꯝꯗ ꯄꯣꯟꯗꯤꯆꯦꯔꯤꯒꯤ ꯕꯤꯅꯥ ꯑꯁꯤꯅ ꯀꯂꯦꯛꯇꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯠꯇꯅ ꯍꯥꯏꯋꯦꯗ ꯔꯣꯕꯔꯤ ꯊꯣꯛꯄꯒꯤ ꯃꯔꯝ ꯑꯁꯤꯅ ꯕꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀ꯭ꯔꯤꯁꯇꯣꯐꯔꯕꯨ ꯑꯦꯁꯥꯏꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯤꯅꯥꯅ ꯀ꯭ꯔꯤꯁꯇꯣꯐꯔꯕꯨ ꯀꯤꯁꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯍꯥꯏꯕꯗꯤ ꯔꯣꯕꯔꯤꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ हाईवे रोबरी तौब है सेल थोम पैसा नुसा सना लुपा पामनरीब ओइबनिना मखोइना प्लान तौरिबसी ATM की गाड़ी हाइबदी ATM पैसा हापगी गाड़ी अदुगी सिक्योरिटी ओइदुना मखोइ चलसी हाइदुना खंदरमी अदुगा हाईवे रोबरी तौब मतमदा मफम अदुना सिरिबा मिसिंग अदुगी पोस्टमार्टम तौरबा मतमदा मखोइगी चखावदा चाक तुमदबा क्यामनुम यारमी मसिना तालिबसी मखोइ चाक चादुना लापा ngakta ओरंगनी लंबी सिदा लापा मतमदा धाबा अमले मफम अदुदा चारगा लापा ओरंगनी अदुगा धाबा अदुदा कनाबुना रोबरी तौसिगे कनाबुना रोबरी तौरोसिगे हाइबसी मखोइ खनरंगनी धाबा अदुदा रोबरी तौबा मिसिंग अदुगी पार्टी अमा सोइदना लेरंगनी हाइदुना खनरमी असोम तौदुना मखोइसु मफम अदुदा ATM की सिक्योरिटी सारदुना हाइबदी पैसा पुबा सारदुना धाबा अदुदा चाक चारमी धाबा अदुदा चाक चाबा मतम अदुदा मफम अदुदा लेरिबा मिसिंग अदुदगी मखोइगी पार्टी हाइबदी रोबरी की पार्टी अमदी मखोइ लापुई मोंग अदु उबदगी पाउ पिनखरे अदुगा अमदी बाइक तोंदुना मफम अदुदगी थौखरे मतौ अदु सोमला कंदा क्रिस्टोफर अमसों महागे टीम मदुना लोइने उरी क्रिस्टोफर गा हौजिक जमीनदारीबसी लेडी ऑफिसर अमगा लोइने लोइनेना स्माइल गा पुना गाड़ी थौदुन लालमी लमीदा लापा मतम अदुदा सोमला कंदा रोबरी तौरिबा मिसिंग अदुना टाटा अमा थौजलक्तुना मखोइ गाड़ी दुबु थोमदत्खे असम तौदुना मखोइ गाड़ी दो मखालोम दोन थरक्खे मखोइ गाड़ी दुदगी मखोइ थोलक्तुना मफम अदुदा रोबरी तौबा लालिबा मिसिंग अदुगा असम असम नोमै कामनरमी नोमै कामनरक्पा मतम अदुदा रोबरी तौबा लालिबा मिसिंग अदु अनमना लोइने सिखरे अदुबो लाइबक थिबदगी इस्माइल मफम अदुदा सिखि मफम अदु अहेनबा फोर्स लाके अमसों हिंगौरिबा रोबर सिंग अदु फादुना पुनखि इस्माइल सिरे इस्माइल सु महाक मामा मपा लेखिद्रे अदुगी मतकता महाकि नुपिदुसु लेखिद्रे सुमतगी महाकि मचानुपिगा लोइनदुना लेबनी अदुगा हौजिक इस्माइल लेत्रबनिना महाकि मचानुपिसि कमदौगनि हादुना मयाम खनरमी महाकि मचानुपि अमिना असि क्रिस्टोफर महाकि मचानुपि सगलदुना योक्सरगे हादुना महा लेपखि मतौ अदुदा सोमला कंदा बिना हारिबा कलेक्टर अदुदि क्रिस्टोफर पुंगं ngौजबा हाबिदो वैखि हौजिक इस्माइल सु लेत्रे सोमला कंदा क्रिस्टोफर सु वाखल याना नुंगाइतबा अमसों महाकि थमोइदु पुंगाइ कायबा हाबिदो ओइरबनिना
ꯕꯤꯅꯥꯅ ꯁꯨꯂꯦꯈꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯂꯦꯈꯥꯗ ꯕꯤꯅꯥꯅ ꯇꯝꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯕꯤꯅꯥ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯣꯐꯔꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯒꯤ ꯔꯤꯁꯦꯞꯁꯟꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯕꯤꯅꯥꯁꯁꯨ ꯂꯥꯛꯈꯤ ꯑꯕꯤꯅꯥꯁꯀ ꯁꯣꯝ ꯅꯥꯀꯟꯗ ꯈ꯭ꯔꯤꯁꯇꯣꯐꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯕꯤꯅꯥꯒꯤ ꯃꯄꯥꯁꯤꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯆꯀꯣꯆꯥꯟ ꯀꯧꯏ ꯑꯕꯤꯅꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨ ꯈꯔ ꯊꯛꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯅꯥꯒꯤ ꯃꯄꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯁꯨ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯑꯕꯤꯅꯥꯁꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯅꯥꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯣꯆꯤ ꯐꯣꯔꯠꯇ ꯑꯩꯈꯣꯏꯅ ꯗ꯭ꯔꯒ ꯌꯥꯎꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯂꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯑꯣꯏꯔꯝꯂꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ 12ꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯣꯀꯦꯟ ꯄꯥꯔꯇꯤꯗꯨꯒꯤ ꯍꯣꯁ ꯑꯣꯏꯔꯤꯕꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯁꯕꯦꯁꯤꯌꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯅꯥꯁꯨ ꯐꯣꯟ ꯑꯗꯨ ꯈ꯭ꯔꯤꯁꯇꯣꯐꯔꯗꯒꯤ ꯂꯥꯞꯅ ꯄꯨꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤꯗꯤꯌꯥꯗꯒꯤ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯀ꯭ꯂꯤꯟ ꯑꯣꯏꯅꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯪꯅꯤꯡꯕ ꯄꯩꯁꯥ ꯆꯪꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅꯥꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯄꯥ MP ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯃꯄꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯁꯨꯂꯦꯈꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯤ 12 ꯑꯗꯨ ꯍꯧꯖꯤꯛ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ MP ꯑꯗꯨꯅ ꯂꯨꯄꯥ $10,10 ꯅꯨꯄꯤ 12 ꯑꯗꯨꯗ ꯄꯤꯔꯗꯨꯅ ꯋꯥꯁꯤ ꯂꯣꯏꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯦꯁ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯎꯟꯅ ꯋꯥꯏꯅ ꯀꯨꯞꯁꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯣꯐꯔ ꯑꯁꯤ ꯃꯈꯣꯏꯅꯤ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯈꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯂꯦꯈꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯁꯦꯂꯨꯠ ꯇꯧꯗꯕ ꯐꯥꯎꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯁꯇꯦꯝ ꯑꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯌꯔꯀꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯔꯞ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯐꯤꯁꯔ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯣꯐꯔ ꯃꯈꯣꯏꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯥ 8-9ꯒꯤ ꯃꯇꯨꯡꯗ ꯀꯣꯆꯤꯗ ꯅꯨꯄꯤ 3 ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯎꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯑꯕꯤꯅꯥꯁꯅ ꯍꯪꯂꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯦꯅꯨꯄꯥ ꯁꯕꯦꯁꯤꯌꯟ ꯍꯥꯏꯔꯤꯕꯁꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯀ꯭ꯔꯥꯏꯝ ꯑꯇꯩꯗ ꯑꯃꯠꯇ ꯃꯍꯥꯛ ꯑꯁꯤ ꯆꯦꯟꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯊꯥ 4ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯍꯨꯏꯅꯥꯎ ꯑꯗꯨꯕꯨ ꯀ꯭ꯔꯁꯔ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯗꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯎꯍꯧꯏ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯣꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯀꯣꯕꯣꯛ MP ꯑꯗꯨꯅ ꯂꯨꯄꯥ $2 ꯄꯤꯔꯗꯨꯅ ꯀꯦꯁ ꯑꯗꯨꯕꯨ ꯂꯣꯏꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯍꯟꯈꯤ ꯃꯗꯨꯗ ꯑꯕꯤꯅꯥꯁꯅ ꯈ꯭ꯔꯤꯁꯇꯣꯐꯔꯗ ꯍꯪꯂꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯍꯨꯏ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯅꯨꯄꯤ 3 ꯃꯥꯡꯕꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯍꯨꯏ ꯍꯥꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯕꯦꯁꯤꯌꯟꯅꯤ ꯑꯗꯨꯒ ꯅꯨꯄꯤ 3 ꯃꯥꯡꯈꯤꯕꯗꯨꯁꯨ ꯁꯕꯦꯁꯤꯌꯟꯅ ꯃꯥꯡꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯕꯤꯅꯥꯁꯇ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈ꯭ꯔꯤꯁꯇꯣꯐꯔꯁꯨ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯁꯕꯥꯁꯤꯌꯟꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯐꯦꯛꯇꯔꯤꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯔꯇꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯥꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯗꯤ ꯄꯥꯔꯠ ꯈꯔꯒ ꯂꯣꯏꯅꯅ ꯁꯝ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯕꯥꯁꯤꯌꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯛꯇꯔꯤꯗꯨꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡ ꯆꯛꯈꯥꯏꯅꯕ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯗꯨꯅ ꯂꯣꯏꯅ ꯇꯞꯈꯥꯏꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯗ ꯕꯣꯗꯤꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯃꯨꯔꯇꯤ ꯁꯥꯕꯗꯨꯗ ꯂꯣꯏꯅ ꯌꯥꯎꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯎꯍꯧꯕꯗꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯣꯐꯔꯗ ꯇꯝꯃꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ MP ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯕꯥꯁꯤꯌꯟꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯔꯗꯁꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯏꯃꯥꯅꯨꯄꯥ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯪꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯨꯕꯗ ꯑꯩꯁꯨ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯄꯩꯁꯥ ꯈꯔ ꯆꯥꯔꯒ ꯑꯗꯨꯃꯛ ꯋꯥꯁꯤꯡ ꯑꯁꯤ ꯌꯥꯁꯟꯅꯕ ꯌꯥꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯄꯩꯁꯥ ꯈꯔ ꯄꯤꯖꯔꯒ ꯑꯗꯨꯝ ꯌꯥꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯦꯁ ꯊꯦꯡꯅꯕ ꯇꯥꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕꯗ ꯎꯀꯤꯜꯁꯤꯡ ꯑꯁꯤꯗ ꯄꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯑꯩꯅ ꯉꯝꯅꯕ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ MP ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯕꯤꯅꯥꯁ ꯑꯗꯨ ꯃꯈꯣꯏ ꯎꯀꯤꯜ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯃꯗꯨ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯕꯦꯁꯟ ꯑꯁꯤ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜ ꯄꯦꯁꯦꯟꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯈꯪꯍꯧꯗꯅ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯅꯀꯂꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯣꯔꯠꯇꯒꯤ ꯌꯥꯝ ꯂꯥꯏꯅ ꯁꯕꯥꯁꯟꯒꯤ ꯕꯦꯜ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯁꯨ ꯈꯔ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯑꯦꯒ꯭ꯔꯦꯁꯤꯚ ꯍꯥꯏꯕꯗꯤ ꯈꯔ ꯁꯥꯊꯤꯕ ꯉꯥꯎꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯕꯦꯁꯟꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯕꯥꯁꯟꯕꯨ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯣꯐꯔꯕꯨꯁꯨ ꯊꯥꯒꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯃꯊꯃꯣꯏ ꯁꯦꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯊꯧ ꯈꯪꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯁꯤ ꯅꯨꯄꯥꯅ ꯐꯥꯎꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯦꯝꯅ ꯊꯥꯗꯦ ꯑꯇꯩ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨ ꯐꯥꯏ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯕꯦꯁꯟꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜ ꯄꯦꯁꯦꯟꯅꯤ ꯍꯥꯏꯕꯁꯤ ꯎꯠꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥꯗꯨꯗꯤ ꯁꯥꯎꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯁꯕꯥꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯕꯥꯁꯟꯕꯨ ꯐꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯕꯥꯁꯟ ꯑꯣꯏꯅ ꯃꯉꯣꯟꯗ ꯈꯨꯃꯥꯡꯅ ꯀꯥꯎꯈꯤ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯚꯤꯅꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯔꯝꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯇꯣꯐꯔꯒꯁꯨ ꯎꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯁꯕꯥꯁꯟ ꯃꯐꯝ ꯑꯗꯨꯗ ꯉꯥꯎꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯪꯒꯤꯟ ꯇꯧꯔꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯂꯦꯡꯂꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯣꯐꯔ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯤꯗꯤꯌꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯑꯦꯟꯀꯥꯎꯟꯇꯔ ꯑꯃꯗ ꯍꯥꯠꯄꯒꯤ ꯃꯑꯣꯡꯅꯤ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯁꯕꯦꯁꯟ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯑꯕꯤꯅꯥꯁꯇ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥ ꯁꯕꯥꯁꯟꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯅꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥ ꯑꯁꯤꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯜꯂꯗꯨꯅ ꯀꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯕꯤꯅꯥ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯣꯐꯔ ꯈꯥꯏꯅꯔꯦ ꯃꯈꯣꯏꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯣꯐꯔꯁꯨ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯑꯃꯤꯅꯥ ꯍꯥꯏꯔꯤꯕ ꯏꯁꯃꯥꯏꯜꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤꯅ ꯑꯃꯤꯅꯥ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯗꯨꯅ ꯎꯀꯤꯜ ꯑꯃ ꯑꯣꯏꯍꯟꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯣꯔꯠꯇ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯎꯀꯤꯜ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯔꯠꯇ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯑꯁꯤ ꯆꯍꯤ 5 ꯆꯨꯝꯅ ꯊꯦꯡꯅꯔꯦ MP ꯑꯃꯁꯨꯡ ꯕꯤꯅꯥꯅꯁꯨ ꯃꯉꯣꯟꯗ ꯀꯦꯁ ꯇꯧꯁꯤꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯣꯏꯗ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅꯤꯅ एनकाउंटर महापु हाखिबनी मीगी थवाई कनबीदमक्तने हादुना महासु मराल लेते हादुना थादोरखि मदुई मतुंगदा महापु ड्यूटीदा जॉइन तौनबैदमक्ता हारखि मतांग असे अखोइना अमु प्रेजेंट लाई प्रेजेंट सोमनाकंदा सुलेखासु केस अदुगी मतांगदा असमसम थीदुना लेरमली हौजिक क्रिस्टोफर की मसाना फिसिसु चावरे अदुग महाग असे ओके लोरे अदुगा क्रिस्टोफर की मसाना पियदुना हाइबदी अमिनाना नुपा अमा क्रिस्टोफर बु उननबैदमक्ता पुदुना लालबे अदुगा पुदुना लालिबसे नुपा असिगी मचानुपीसी कनागुम्बा मिसक अमना पेट्रोल हैजनदुना मई थाखिबगी मतांगदनी महाग असि कनामतना जस्टिस पीबीद्रे हाइदुना महाग क्रिस्टोफर की मनाक्ता लाखिबनी मचानुपी अमिनासु महाग क्रिस्टोफर नि गोलप कौबनीना महाग अचुंबैदमक्ता लेप मिसक अमनी असुम तौदुना मपादगी जस्टिस फंगनबैदमक्ता पेट्रोल मई थाजलदुना सिखिबी विक्टिम मदुगी मपादु मफम मदुरा पुदुना लाखली सोमनाकंदना सुलेखाना महाग पुलिस ऑफिसर क्या मरुम क्रिस्टोफर बु सेनादबैदमक्ता थादोक्लमी अदुमक यिंगचेनुरा लेहलमी सुलेखादा महाके ऑफिसर अनिलना फोन तौदुना हारलिबसे क्रिस्टोफर की मयमदा कनागुम्बा मी अनि मापु नबलाली अमना माकी मचानुपीनी अदुगा अमना पेट्रोल हैजनदुना मई थादुना थर्ड डिग्री बर्न तौखिबा नुपीदुगी मपादुनी हादुना हरखि मदु सुलेखाना मखोय बुंगनी यिंगचेनुरा लेगदबनी हादुना हरे नुपा असिगी ममिंग असिना PW इंजीनियर सलाम मोहम्मद कवि अमिनासु हौचिति एडवोकेट कारे नुपीदुगी मपादुन हारलिबसी अगी चानुपी सोहरादा ममांगथकी मतमदा पेट्रोल अटैक तौरखिबनी हादुन हरे अदुगा अगी चानुपीदो हौजे हॉस्पिटल फिबम चादना डॉक्टर सिंगना कनबा ngamlaroi हादुन लेरी हादुन हरे सोमनाकंदा सुलेखाना महाके मिसिंग अदुदा क्रिस्टोफर बु सेक्शन यंगदबनी हादुन ऑर्डर पिरकी मदुरगिदी सोमनाकंदा अमिनाना मोहारगलिबसना बिनु कौबा नुपा अमा सुदर्शनगी हाइबदी यु योंबा नुपा अमगी मसानुपा अमा लै माना सोहराबु थामरीगी ममाना प्रपोज तौखिबनी
ꯑꯗꯨꯕꯨ ꯁꯨꯍꯔꯥꯅ ꯃꯍꯥꯛꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯗꯨ ꯌꯥꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯨꯍꯔꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯊꯥ 4ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯑꯁꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤ ꯑꯃꯤꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯍꯔꯥꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯗꯔꯁꯟ ꯍꯥꯏꯕꯗꯤ ꯕꯤꯅꯨꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯕꯨ ꯆꯜꯍꯟꯈꯤꯗ꯭ꯔꯦ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯍꯔꯥꯁꯨ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯨꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯗꯨꯅ ꯏꯀꯥꯏꯕ ꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯔꯤꯖꯦꯛ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯕꯤꯅꯨꯁꯨ ꯁꯨꯍꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯍꯔꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯗꯨꯅ ꯁꯨꯍꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯈꯤ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯥꯔꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯟꯕꯗꯤ ꯌꯥꯍꯧꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯍꯅꯨ ꯍꯅꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯁꯤꯔꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯂꯥꯝꯅ ꯈ꯭ꯔꯤꯁꯇꯣꯐꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯪꯒ ꯑꯝꯇ ꯎꯅꯅꯤꯡꯉꯤ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯑꯝꯇ ꯎꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯁ ꯋꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯈ꯭ꯔꯤꯁꯇꯣꯐꯔꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯂꯦꯈꯥꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯁꯨꯂꯦꯈꯥꯗꯁꯨ ꯇꯝꯂꯝꯃꯤ ꯈ꯭ꯔꯤꯁꯇꯣꯐꯔꯁꯨ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯦꯡ ꯃꯥꯝꯗ ꯄꯨꯞ 3ꯂꯛ ꯊꯥꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯕꯤꯅꯨ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨꯒꯤꯗꯤ ꯑꯅꯤꯜꯅ ꯁꯨꯂꯦꯈꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯈ꯭ꯔꯤꯁꯇꯣꯐꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯨꯂꯦꯈꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈ꯭ꯔꯤꯁꯇꯣꯐꯔꯕꯨ ꯅꯈꯣꯏꯅ ꯄꯨꯡ 9 ꯆꯨꯝꯅ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯕꯤꯅꯨ ꯁꯨꯗꯔꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯨꯚꯤꯁꯤꯗ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯕꯤꯅꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯤ ꯑꯃꯁꯨꯡ ꯁꯨꯍꯔꯥꯒꯤ ꯂꯃꯟ ꯀꯔꯝꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯨꯚꯤꯒꯤ ꯍꯧꯔꯛꯄꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯤꯃꯨꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯖꯦꯜꯗ ꯂꯥꯛꯈꯤꯕꯅꯣ ꯑꯦꯗꯚꯣꯀꯦꯠ ꯑꯃꯤꯅꯥꯒꯤ ꯋꯥꯔꯤꯅ ꯀꯝꯗꯧꯕ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯃꯌꯥꯝꯅ ꯐꯪꯕꯤꯒꯅꯤ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯃꯗꯤ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯊꯥꯒꯠꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯤꯕꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯃꯥꯏ ꯄꯥꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯞꯇꯥ ꯑꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯄ ꯉꯝ ꯇꯥꯔꯒꯗꯤ ꯊꯥ ꯑꯃꯁꯨ ꯊꯥꯒꯠꯄ ꯉꯝꯃꯛꯄ ꯌꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ